ꯃꯅꯤꯄꯨꯔꯗ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯖꯥꯇꯤꯒꯤ ꯃꯄꯥ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯂꯩꯈꯤꯗꯕ ꯆꯍꯤ 62 ꯁꯨꯔꯛꯄꯒꯤ ꯅꯤꯡꯁꯤꯡ ꯀꯨꯝꯑꯣꯟ ꯄꯥꯂꯟ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ हिंसागी ओइबा थबकना मांगजब नतना हिरम अमतदा कानब पुरकलोय हाइना मणिपुरगी गवर्नर नजमा हेप्तुलाना हाइख्रे स्ट्रीट वेंडर इमा इबेल कयाना थंगाल बाजार अलुगली लंबीदा ngasisu akanba maongda irang haukhre irang laksinanaba स्ट्रीट वेंडर इमा निम्फुगनिथोय सिटी पुलिस ना पुंजा खरा फाजिलुरे अइना तोबना फरे खनबा मीगी असोइबा थीरगता वांगांगबना खुनाय असिदा चारांगनबा थोखनबता नतना चाउखट लमजेंदा मनिंग हलहले हाइना वर्क्स मिनिस्टर थोंगाम बिश्वजितना फोंदोखरे बोरो लालहोलोक मरीगी लुचिंगबा यावना लानमी लिसिंग अमगा चात्रुक यांखैगे निथोय ngasi असम लैंगाकता खुलाय थादोकना चंगजखरे इंडिया अहानब ओइना नोवा कोरोना वायरस ना नारबा महिरोय अमा ngasi केरला दा थेंगनरे हाइना हेल्थ मिनिस्ट्री ना कंफर्म तौखरे खुरुमजरी टाइम्स ऑफ मणिपुर की नुमिदांग पाउ मियंग ताबिर पुनमकपो अरुणबला तराम ओक्चरी ngasi gi maroi पाउ सिंग मियामदा संथोकना पिजरी अदुंगाई इंग सोक लिसिंग अमगा चमापन निम्फुग निपान की जनवरी की तांग कुंट्रा की नुमिदांग वारम पुंग मंगा तारप अदुवाइदा दिल्ली दा लैबा बिरला हाउस दा हिंदू महासभा की मेंबर नथुराम गोडसेना नोंमैना काफ्तुना हातकिबा जाति की मपा महात्मा गांधीना लैखिदबगी चही 62 सुरकपगी निंगसिंग थौरम ngasi गांधी मेमोरियल हॉल दा अचंब थौरम अमगा लोइना पांगथोखरे निंगसिंग थौरम अदुदा मणिपुर की गवर्नर डॉक्टर नजमा हेप्तुला डिप्यूटी चीफ मिनिस्टर मणिपुर गवर्नमेंट की कैबिनेट मिनिस्टर सिंह डिस्ट्रिक्ट एडमिनिस्ट्रेशन की मकोक थोंबा ऑफिशियल सिंह मणिपुर पुलिस की डीजीपी एलएम खौते यावना मकोक थोंबा पुलिस डिपार्टमेंट की ऑफिशियल कियाना जाति की मपा महात्मा गांधी की मितम हाइलेकतुना अमदी साइरेन खोंबगा लोइना मिनिट अनि तुमिना लेफ्टुना अवाब फोंदोखी थौरम अदुगा मरी लैनना मणिपुर की गवर्नर नजमा हेप्तुलागा TOMTV का अखनना उनबा अमदा ngasi नुमित असि भारत की पुवारीदा काउबा ngamdana लेहौरगदबा थमोय सोकनिंगाय ओइरबा नुमित अमनी नुमित असिदा जाति की मपा महात्मा गांधीना मरैबाक मजात किदिगिदमक थवाइना पोंथा पिखे महाकना थवाइ फाउबा कथोखिबा असि करिगिनो हाइबसै अखोय पुन्ना खंगमिनबा मथौताय अमत्त ओइबा शांति लैबा लैबाक अमा सेमगतपा हाइबसि महाकना मंगजरंबा मंगलान अमनी हिंसागी ओइबा थबकना मांगजब नतना हिरम अमतदा कानब पुरकलोय अदुना हिंसागी ओइबा लंबी थादोक्तुना महाकना पामजरंबा साउखत थौरांग अमदी शांति ओइबा लंबीदा संगसिन मिनदुना लमदम असि मरा चेतप लमदम अमा ओहलसि हाइना महाकना हाइखि We should remember on this day, why did Gandhiji sacrifice his life? For peace, unity of the country. So we should always remember that for what this sacrifice was done, and we should always think about unity, prosperity, and living together in proper harmony. All Manipur Nupi Marup Amadi Left Front Manipur Sinduna ngasi Irawat Bhavanda Humdragani Thoi Suba Mahatma Gandhi na Laikidabagi Chahi Humdragani Thoi Surupagi Ningsing Thoram Pangthokre Thoram asida Mahatma Gandhi Hatkiba Numit Kamari Lainana Atonba Zatibu Namthaba Asonba Tola Tarba Singbo Tuhatpiba Sigi Maramda Amadi Lakadoriba Malem gi Nupi gi Numit ki Maramda Su Khananainake Mifam asida Saruk Yakebi Nupi Marup ki President Maisnam Ongbi Sakhi Debina Bharat Amadi Manipurda Tangdu Laitadaba Constitution bu Thawoidaba
mayam asigi marakta Bharat amadi Manipur bu kangadabani haiba wakhalonda humdragani thoisuba Mahatma Gandhi laikhidabagi ningsing palan asi pangthoksabani haike mahakna makha taraduna Mahatma Gandhi na pamjiramba wakhalon mahakna chatamba niti niyom sing ase ngasigi haugalakliba mirolna nainaba changi amadi mahaki wakhalon asi miyamna induna Bharat asi kanbangamnanaba hotnaminarasi haike haugalaiba isasing inausing amadi Larik tamkhalaiba mayam singa sidaida Mahatma Gandhi ki philosophy magi wakhalon mayam singa do madu chap chana nainaragadi aikoi tangdu laitaba punsi amada hanjalakpa ngamgani constitution ngakpa ngamgani bharot si kanba ngamgani adagi Manipur da tangdu laitaba punsi amada leiba ngamgani haibadagi wakhalol adu daida aikoina aikoi all Manipur gi nupi maruki kangbu singa sidaida chap chana aikoi wakhalol ase taminaraga amuktang di santi porakpa ngamnanaba honaminasi haibadu daida pamjabani Mahatma Gandhi na laikhidaba numit ki humdragani thoirak soba ningsing numita ngasi India ki President Ramnath Kovind amadi Prime Minister Narendra Modi na lusingduna laikatuna ikai khumnaba utkre Vice President M Venkaiah Naidu amadi hanagi Prime Minister Oiramba Manmohan Singh nasu Mahatma Gandhi ki ningsing khubam Rajghatta laisu katuna ikai khumnaba utkhe Haukiba January gi tang kun gataretta mayang Imphal Police Station na konba Irong Salam Macha ge ngayok farm amada Imphal East District ki Yaripok Tulihan Mayai Laikai dagi Wasima Kaubi Laisabi ama Sina Funkiba Thogdok aduga mari lainana Samkiba JSC against the brutal killing of Miss Wasima Yaripok Tulihan na Manipur Laingakta Thamkiba Misi asida Chenaba Singh Faduna Pung Nimpunipan gi manungda makhoi gi mathakta aingi oiba thabak lokhatlu haiba dabi thabak oina lokhat pide haiduna ngasi ahing nongyai pung 12 dagi horaga Manipur pumbada pung 12 gi general strike kaukre wapamasi lauthokladuna ngasi numidang Yaripok Tulihalda pangthokpa paugi mifam amada JSC gi convener Mainam Rasid Ahmad na Fongdorokpada Wasima gi misigi matangda Manipur Sarkar da JSC na thamkiba davi sing positive response amata piraktabana maram oiraga general strike asi kaubani general strike asida Manipur da lairiba civil society organization sing khudingmakna sogatpiu general strike asigi manungda essential service sing dharma karma media gi mioi sing di consiloi hairi Phobada karigma makhan gi response ama ko laktabana maram oiraga ngasi ahing nongyai pung 12 hek tabadagi ayenggi ahing nongyai pung 12 phoba general strike Manipur pumbada kaujirgani asumlaba balla sida Manipur da leiriba CSO sing club organization mera paibi khwai punamak na mateng pangbina basu haijari aduga loinana karigumba asumlaba bal general strike asida positive response karigumba Manipur Sarkar dagi laktaba targadi makhata na jesina amu kunna khanarga makhata ba khongdeng amu su changsin general strike asida mai sing dharma karma press media ana ek ti punsi Khwairamban Kaithal manungda phamliba street vendor singi irang nongmagi kankalakle street vendor fambi ima ivel kayana Thangal Bazar Alu Gali lambida akanba moongda irang hokre Police amadi street vendor fambi singi marakta chawna mukna bathokre irang laksinanaba street vendor fambi ima nimphuga humdoi city police na pungkhara fazilure pulop phajin biro haina city police station da thomjilakpada police ka mukna bada Kaithal fambi nupi ama makokta sokpadagi hospitalize tawkre ngasi su numit yungba matung pung ani makhai rom attarakpa aduwai da yamlaba street vendor fambi ima kana potpham phaman biu haiduna Thangal Bazar Alu Gali lambida irang horakhi irang adu kansilakpadagi police amadi street vendor fambi ima singi marakta akan mamongda mungna bathoki irang adugi fibam hena kansilakpadagi street vendor khongjangloy nimpugu humdoi police na lakhatuna city police station da thamki ngasi thokiba thodok adugi matangda thangadagi street vendor fambi khwairakpam romana haikibada street vendor sing portfom phamba phanglaktaba ngasi ga tharaga hafta ani sure IMC gi kangbuna nakhoi irang torakanu 26 January loibaga famhange hairamdaga ngasi pawbada tasinadana laikre nongma khaktang portfom phamdabada kadaino harakanda hafta ani portfom phamlaktabadagi ngasi di street vendor fambi singi chakhum mirang thuba yaure school admission matam asida sel laitabana angang singi ningba kaiba yaunare lairab singbu nungsibiu haina mahakna tengthaki अखोजे डेट 17 दगी नेबा पोजोल इलेक्ट्रिसे
मोइना हाय नोई इरांग तौरकनु 26 जनवरी की मतुंग द फमनगनी हायरेको अखोय यारे डेट 24 दु द खरा इरांग तौरमे तौगी तरे अदुगा जिसे डेट 16 की मतुंग 26 जनवरी मतुंग द योलन गने आगे योलन दरे इचा जिंग अमत इमिशन तौबो ngam तरे अंगांग जिंग चरा हेले अंगांग मितिक थागदबा इमिशन तौबो ngam तन अंगांग जिंग मची मया द कप कप अखोय याम वारे अखोय विंगन बियो लाइर म कई लोइन मुतत कान मुतत अखोय इचागी दमक सुनिंगे सरकार जिना अखोय कई की मैम तो बिरक्तबसे अखोय हानगुमना पोजो लनबि वाइन अखोय सरकार की तोंग पुंगिंग चिंगसिनरी नुमिदांग वायरम पुंग मरी रोम तारकपा अदुवाइदा सिटी पुलिस की कस्टडीदा लैखिबा स्ट्रीट बेंडर खोंजंगलोय सिंह थादोपियु नत्रगना पुन्ना फाजिनबिरो हाइदुना यामलबा इमा कया सिटी पुलिस स्टेशन की गेटा थोमजिनरके पुलिस अमदी खोंजंगलोय सिंह की मरक्ता अकन ममोंगदा बुंगनखे मदुदा पोरोमपातगी मोयरांग थेम तोंगबी कौबी स्ट्रीट बेंडर फंबी नुपी अमा मकोक्ता येसिनबदगी वांथरक्तोना रिम्स हॉस्पिटल दा पुदुना लाइकनके तुंगदा पुंग मंगा मखाइरोम तारकपा अदुवाइदा सिटी पुलिस ना फाजिनखिबा स्ट्रीट बेंडर फंबी सिंह थादोरकपदगी इरांग अदु नेमथखी अलू गली लंबी मसिंदा पुलिस पर्सनल सिंगना पोटफम फंबी सिंगदा सथखिबा अहेनबा थोंग अमदी फाजिन पुनसिनबा सथखिबा अदु रोड साइड वेंडर वेलफेयर एसोसिएशन की माइकेदगी अकनमम ओंगदा यानिंगदबा फोंदोरकली सेरोल असिना मखा तारदुना पुलिसना इरांग कंट्रोल तौबगी मिंगदा मखुद फाउबा हनबा ngamloidaba पोटफम फंबी सिंगदा सांगादा फाउबा सतलोइदबा लिचत सथरिबा असे यामना हक्सिना लवी अथुबदा मणिपुर स्ट्रीट बेंडर एक्ट 2014 सना हल्लू NULM की मखादा सर्वे तौदुना स्ट्रीट बेंडर सिंग आइडेंटिटी कार्ड पीबीयू अमदी कैथेल अहुंगी मथक्ता सिजिनदना अहांगबा ओइना लैबा मफम सिंगदा स्ट्रीट बेंडर सिंग पोटफम फमहनबियू हाइना सेरोल असिना मखा तारखली अइना तौबना फरे खनबा मीगी असोइबा थीरकता वांगांगबना खुनाई असिदा चरांगनबा थोकनबता नतना साखत लमजेंदा मनिंग हलहले हाइना वर्क्स मिनिस्टर थोंगा बिसोजिना फोंदोक्रे ngasi इम्फाल ईस्ट डिस्ट्रिक्ट की नोंगपोक सिंगु थोंगदा इमा लाइसेम इना लोइसंगना सिंदुना नोंगपोक सिंगु थोंग मैतै लाइकोल की सना लिखोम संगलेन अमदी अहल पोथा संग साननबा उरेप युंग तंबा अमदी लैखोल साफोंबगी थौरम अदुदा अथोइबा मिथुंगलेन ओइखिबा वर्क्स मिनिस्टर थोंगा बिसोजिना मखा तारदुना मियोय अमना अफबा थबक तौरकपा मतमदा ngasiगी मिरोलना तौरकलिबा अफबा अदुबु नाथैरमलगा असोइबा थीदुना लैबगी हैनबी थादोक्लसी ममांग थक्ता फत्तबा कया तौरमलबसु पुनममक अदुबु नाथैरमलगा अफबा तौरकलबदी फत्तबा कया अदु नुंगदा थमलगा हौरकलिबा अफबा अदु थागतफम थोई ngasiगी खुनाई असिदा लैरिबा कयागी मरक्ता अमना अमबु थाजबा वालकपना नुंगसिनबगी सांग नेमलकपनी खेतीगांव असेंबली कॉन्स्टिट्युएंसी की MLA नहापम इंद्रजीत अमदी इमा लैसेम इनात लोइशंगी प्रेसिडेंट सबुंगबम चनु चेनबी लैमुसु सरुग्याखे ngasiगी थोरम अदुदा मतम कयागी तुंगदा पंथौसु सरुग्याखे पंथौ इपाना ngasibaukta paikhalakpa torokpa thabukta aina thajagiba aina dharmagi thongda amana magi jati gi matungina amana thajaba udimakta aduga miyoibana chapalakpagi matungina magi dharma magi lining lesson su only ana haine adubu ngasi de akhoi ngasi ayamba mafam khudimakta akhoi ngasi akhoi gi oiba mite gi oiba pot punamang singse nomagi sum akoina gyan tarakpa akoina masibu pamnarakpase sina ngasi di mafam khudimakta sahi kharagi matungdadi khoi mangda lerba punamakso hanjala agani haibase akhoi punamagi thajabo थौबाल डिस्ट्रिक्ट की मनुंग चनबा यारीपोक केक्रुगी ग्वारोक चिंगलाइबा ग्वारोक महादेव मैतै लाइनिंग चटपसिंगना नोंगपोक तरंग सराबा हाइना खंगनबगी खुभमदा सही खुदिंगी लेफ्टना पांगथोरकपा फाइनल पंचमी की थौरम ngasi पांगथोक्रे थौरम अदुगी मतंगदा KIPC की जनरल सेक्रेटरी लोंगजम डिजेना फोंदोरकपदा
Hojik miyamna lai khurumba laknariba laifam khubam asi ngasidagina mirol manga taruki matamdagi leraklaba laifam len khubam amani Phairen Panchami gi thoram asi layoi khraba ipa ipu singi haktaktagi chahi khudingi leftana Phairen gi mangani panba khudingda pangthoktuna lakli laigi thoram asida aikoi maitai singda natana maring phurupki miyoi singsu laktuna lai khurumlari maram asina Manipur gi tourism department na semgat payaba sing semgat sagat piduna tourist spot ama ohen birabadi state asigi revenue lakpadasu chauna mateng oinagani haina lainga ki pukning singchilakhi की टूरिज्म साइटा मसी खितंग मियें चंगबीरगदी लाइब प्रजा मैम लाइ खुरंबा लाकवा सिगी अवाब खर कोनी अमदि मसीबु यामना टूरिस्ट स्पॉट ओइदना मणिपुर बु यामना हेना अफबा सेमिलोन नमा कहनबदा यामना असौ मतेंग अमा ओइगनी मरम अदुना मणिपुर की टूरिज्म डिपार्टमेंट अमदि सरकार की माइकैदगी सेल की तेंबांग खर पिबिदुना मखत पैकेज खर पिबिउ तारदी मसी यामना टूरिस्ट की यामना अचौबा टूरिस्ट स्पॉट अमा ओइहनबा ngangone haina आइडियल प्रोग्रेसिव कमिटी की माइकैदगी मणिपुर सरकार दसु अपील तौरी Boro singi tongan ba lam ama tanduna India lainga ki mathakta khutlai paiduna lan horamba tongan ba boro lal holup mari gi luchingba yauna lan mi lising amaga chatruk yankhai gi nithoi ngasi Assam laingakta khutlai thadoktuna changjakre ngasi eu Guwahati Medical College Auditorium da pangthokpa homecoming gi romda Assam gi Chief Minister Sarbananda Sonowal da khutlai thadoktuna changjakhibani Assam gi Finance Minister Himanta Biswa Sharma Police amadi civil gi makok thongba luchingba sing saruk yakhiba thorom aduda boro lalholup mari gi lanmi sing aduna loina rakhiba afaba makhal gi nongmai chamago humdragani pan explosive yauna atai khulai sing Assam laingakta khusinake ngasi Assam laingakta sangjakraba tongan ba boro lalholup mari ki India laingak amadi Assam laingak ka maikei ahungi oiba tripartite peace treaty ama ikui dingeda New Delhi da khud ek pinakhibani Maduda Bodoland Territorial Region da tongan ba saukhat thaurangi thabak sing paikhat nabagi damak center laingakna financial package oina chahi ahumgi matung da lupa crore lising amaga chamga pi bahaina su yanakhibani ningsing ba yabadi kumjal lising amaga chamapan maudraga humdoida All Boro Students Union ABSU amadi Boro People's Action Committee na ahan ba Boro khuyek khrapatung da mathang oina laingakta sangjabagi khongthang asi lakhibani Prime Minister Modi blessed the accord with Bru people. Now Bru problem is almost settled. With the laying down of arms, the issue of militancy in Bodoland area is over. What is left? Left with the militant organization or the organization which are engaged with armed struggle in Manipur and Alpha in Assam. So we have appealed that both organization involved with armed struggle in Manipur and Assam should India will reciprocate their gesture. We are willing to discuss issues with all sincerity. I earnestly request the militant organization from Manipur as well as Alpha leader Sri Paresh Borua to come forward for discussion with Government of India. The government is trying to have a comprehensive and broad-based agreement, and I think this agreement will bring a permanent solution, permanent peace in our area. And we have seen that there are so many provisions we have got through this agreement. We have direct funding, we have the provision of so many central funded institutions, and even some use the package of development for development activities. So overall, this provisions of this agreement will help people of Bodoland to get themselves developed and to build up themselves. Satkiba Sagol se numita Assamda Lalo Lop Taruki 644 Kedarna surrender Taukiba Loibagi Tungda January Tang Kuntareta Delhi da Bharat Sarkar ga peace agreement Adugi Matungda Bodoland BTAD Hybrid Kangnariba Bodoland Territorial Autonomous District Tagi BTR Hybrid Bodoland Territorial Region Haina Kangnari
ngasi amuk NDAB gi for faction gi cadre lising mo chatru ka janghai ni thoi ga loina arms amasung ammunition ga konana Assam Sarkar gi mafamda khusina krai sahi kuntra mari chukna chatharak pa NDAB lalholop ki demand ngasidi boru peace accord 2020 asina no gun culture haiba society ama oire hauzik northeast ki mapangal kalabalop alpha independent amasung Manipur gi lalholop singa Bharat Sarkar ga peace agreement tauba ngangadra haibase praja miyam gi wahangni cameraman Utpal Barugaloina Hamanta Wangkam Times of Manipur Guwahati India da ahan oina nova coronavirus na naraba mahiroi amang si Kerala da thengnakre mahirasi China gi Wuhan da lairik tamlubani mahak asi coronavirus positive oire haina health ministry gi machin chatpa amana confirm tawkre hojik positive oiraba mahiroi asi isolation ward ta thamli masagi fibam thoidok patawri adumakpu doctor singna mikofna hum singna sanary hari nakalamada laina asna narabra haina chingnaba mioi ahum hojik New Delhi gi Ram Manohar Lohia hospital da Lairakpa adu laina asina naramdre hairi China dagi sandorakhiba coronavirus na laiva kaya sandorakpa sida Manipur state asida su section thorang oina Manipur laingak ki Manipur health services ki instruction matung inna Manipur state asigi lairiba district singda section thorang paikhat nanaba thorang asigi manung chana Jiribam district su paikhat pa hokre hiram asigi matang da ngasi Jiribam gi DC gi office ta chief medical officer yauna coronavirus ki section thorang gi mifam amso pangthoktuna district asigi tawba yaba Sengkhana naina kre hairi masigi matang da chief medical officer CMO Dr. E Okendro Singh haikibada state tagi instruction piraktuna ngasi Jiribam gi DC gi office ta ayuk pung 13 taba matamda meeting amso pangthoktuna hojik foreign country dagi sandorakliba coronavirus ki matang da kopna khanari loinana Jiribam gi entry point singda detection camp sing hangdokna ba amasung Jiribam amadi boro bekra da awareness camp pangthoktuna miyam da pak sana khanghana ba honaragani haiba wafam thamki hojik pawi marthan atin break amatang lojari wabiraganu Medilena pung kunmari chupna adongi yumda medical oxygen thinba lakpata natana installation tawwa yabagi khudong chaba pijari masita natana darkar laiba oxygen regulator amadi makhal khudingmaki oxygen mask singba puraktuna miyamge mateng pangjari loinana anaba singamari leinaba makhal khudingmaki medical equipment sing foldable bed suction machine regulator monitor nebulizer wheelchair amadi oximeter na chingba leiba amadi waiba yabagi khudong chaba pijari adomsunga sima call tawduna Tanabiu, Aikoi contact number 9205987988 Amadi Play Store Sangbiduna Medillion F download Tabiu. Braki matungda taramna okchari Naga Santigi wari warushin purokna nabagi damak ngasi Dimapurgi Chumu ke Dimada laiba police complex ta Nagaland gi governor su oriba Aran Rabiga NSN IM gi luchingba TS Muibaga wari sanakre hiramasgi matangda akhanaba paudam ama Nagaland governor oibidantuna Naga Santi warigi interlocutors oriba RN Rabi amadi NSN IM gilusingba thangmen muiba ani gi marakta ngasi Naga Santi gi roiba waroshin purukpagi makha taba wari Dimapurgi sumuke dimada leiba police complex ta wari sanaba hokre NSN IM gi ato kilonser TS muiba amadi Nagaland governor oriba interculator RN Rabi ani gi marakta ngasi yupung 13 taba matamdi sathaba hokiba Naga gi Santi gi wari aduda hokiba thasi gi taraga nipanda pangthokhiba Maikei ani gi oiba wari sanaba du yanakhiba amasung NSN IM gi maikei gi tanchiba dabi singadu kadai fabu thabak tu othokpa yabage habdu khanna naki hairi panbe yabadi thasi gi 35 da sathokhiba maikei ani gi oiba Santi gi wari aduda NSN IM gi lusingba singna RN Rabi da makoi gi competency report amadi Naga integration gi map pishin khibani IM gi maikei di thamla khiba demand sing adu RN Rabi na prime minister gi office thamlaba matung India lenga ki maikei di IM gi demand sing adu kari phe logodi ge habadu ngaidon lakhibani Paugi source amana hai thasi ki taraga Nepal da NSN IM amasung RN Rabi ani gi marakta wari sanakhiba aduda NSN IM gi maikei di thamlakhiba wafam sing adu ngarang RN Rabi na Bharat ki prime minister unaduna kopna khanane naki haini
Atopa Paugi Likul Amadana, Nashi, Mike Inimakta Wari Shana Baduda, and ancient Ayamda, Aran Rabina, the Woodabam Shuntawidawa, Wafum Kaya, Sugaina Taki, Aran Rabi Mike Digi, and ancient Ayam Keder Singna, Nagalanda, anti-social elements in Kusam Naduna, Miam Naginam Haduna Shell Kaibi Tabak Satai Heba, Maral Siki, Adu Moinamag, and ancient Ayam Mike Digi, Aran Rabin Pulakiwa from Sing Adu, Yaninda Fongoki Haini. Atopa Paugi Likul Amadana, Nashi, Mike Animakta Wari Shanaki Baduda, and ancient Ayamda, Aran Rabina, Tongan Tongan from Kaya, Naknasanabasu, Akanwatang Piki Haini. Maruina, Nagaland Manunda, anti-social elements in Kusam Naduna, Sankai Tonkai Tawiwa from Kaya Pukatki. Nagaland governors Oriba, Aran Rabi Mike Degi, and ancient Ayamda, Akanwa from Tamladuna, Kudam Sankam Pibagaluna, Object Dimapuri, Kohima Fawgi, Len Mari Tona, National Highway, Pakopi Tabak Suri Vashida, Mangam San Mangam Ribasi, and ancient Ayam Yona, Kulai Piper Lupkiana, Tabak Suri Muising Amazon Company Muising da, Asobusan Dimal Torpudigi, Tabak Asimangam Sandamdi, Habawa from Aran Rabida, Tabak Suriba Company singing Mike Digi Tamlaka Lady, Habawa from Nasigi from Ada, Aran Rabina Putoki Haini. Nakal Amromda, and ancient and ancient R Amadi and ancient Yugi upon Mihut Kangu Omaga Nahal Sispair Supervisory Board Kimi Husinga Unaduna Sispair Ground Gimatangasu Kanana Cray Mipamaduda Sispair Supervisory Board Kimaki Dagi Nagala Holup Singa Nona Holup Singa to the Yahonaba Muikia Rikuitawi Amasum Namno Shell Kai have from Sing Pukalaki Modusu Haidiba an ancient K an ancient R an ancient Yugi Maki Dagidi Wapam Singadu Yanindo Fondoki Haini Sispair Supervisory Board ki Mike di Pukalaki wa from Singadu, Wari Sanabadu the Yoriba, Lalu Singi Mike Degidi, Akanmonda, Yaninda Fondoki, Amadi, Adu Matabak Singadu, Tabu Lake, Sispair ground, not necessarily have from Tamki Heidi. Ningsing Biawadi, an ancient I am Maikeda, Barsakana, Moral Kiashripo, Yaninda Fondokuna, Santi Yawari Asi Handokuna, Kulai Padre Lal Hori Kong Saxilagani Haina, an ancient I am Nabat, Langakta, Kihan Chibashu, Lady Bani. Ngarang numidang wairam pung mga makhairom tabada National Highway 102 Imphal More lambi gi khangabok talaiba KM Blooming Higher Secondary School gi mapada nupi ama gari na thenglambadagi khudak talaikidre gari aduna amambagi khudong tabal lawraga nanthokna chenkre hari gari na thenglambadagi laikidrabi nupi adudi Thawbal District ki khangabok awang bangsi budon laikai dagi moirang them ongbi manjuri chahi yangkhai gi taret mapuroiba laikidraba M Ibofishak kawi thodok asigi matangda ngasi ayu khangabok awang laikai BYC ground da Miam gi mifam ama pangthok laga JSC ama semkibaga loinana khangabok bazar da Miamna wakat mikham phamduna waref kayamrum laukre ngasigi mifam aduna thodok asida January ba gari amadi mioi adu lakliba tang 38 numit ki ayuk Fawgi manungda DC Thawbal amadi SP Thawbal da puthok pinanaba haijaba amadi January ba gari amasung mihatpa mioi adu puthok tri fawba asiba haksang lawdaba haiba waref sing laukre Haukiba chahi English singani taraga mathoidagi hauna Forest Department gi Wildlife Wing amadi Indian Bird Conservation Network ki makada Sangai Protection Forum amadi tongan ba club singa khusamnaduna miramdagi pairaktuna Loktak Part amadi Kaibul Lamjau National Park ta sakta lakpa migratory bird sing masing thibagi thabak ngase yu pung taruk makhai rom tarakpadagi pung 12 fawba tongan ba mafam yankhaida pangthokre paumi singa anti poaching camp kam watchtower khodang Dr. Aditya Joshi, APCCF Wildlife Wing, Chief Wildlife Warden, Government of Manipur na Phongdok Kibada Loktak Parasi Ramsar Site Jingkraba Matung Part Asigi Fibam Sopana Maram Oraga Montex Book of Record ta Sankiba Asigi Fibam Phagatlabra Phagatabra Habasi Miram Dagi Parakliba Usek Singi Masing na Takli Maramasina Usek Masing Asi Lising Kun Sudrabadi Lamdam Asigi Part ki Fibam Patre Havani Maramaduna Lamdam Asida Miram Dagi Parakpa Usek Sing Masing Thibagi Thabak Paikhalakpani Haiki Paumi Singa Unabadu da DCF Park and Sanctuary Sanazawa Khurai Su Sarugyaki Wing of the Forest Department along with the NGOs and other local clubs in Kaibul Lamjau National Park of course we have the regular patrolling done by our staff led by our DFO and our range officer, and once this plan is approved by the state government, then we will be implementing it in all its whatever recommendations are there, because this is a plan which has been made by experts
and I'm sure that the implementation of this plan would, lead to better conservation. Khunai asigi tungi matik saba yumbi oirakadaba mirol sengotpada khunglau palauriba amasung khunai miyamgi mayokta laibasing maralgi matung ina sairak pinanaba UNLF na angama thakta honagani maru oina ahanba tangkake oina education amasung health ki lamda corruption amasung natta oidaba tauribasing asi muthatnanaba UNLF na akhanaba miyeng thamduna changsilagani haina aina thingkraba lalholu UNLF ki director publicity M Sakhena thadorpa cherol amana khanghalakli Manipurda ahanba oina online education tauba yaba e-school ngasi Chingmairong laiba Hotel Classic Grande da launch tawkre hariba e-school asi wakhalon asi life rakpom Arjun amadi atai member kayaga pullaga hogdorakpani ngasigi thorom aduda social worker Dr. S Manauton social scientist Dr. Dhanabir Raishram amadi atai miwe kayana sarugyaki e-school asigi CEO life rakpom Arjun na paumi singda fongdokibada e-school ama hogdorakpa asina class ta lairik tamba adu khakta natana internet ki khuthangdagi tongan ba gyan lausing kaya phangba ngamhalagani haiki hajima tamsida lairiba mongse akoigi internet ki juk ana mayam na dum haibi dune ko internet ki juk asida internet ki mapan ji laura kan da haidar akoina tamningi ba larik se sidaida akoi for example akoi YouTube ta kaida search tongna badi mayam thengna jare ko adubu taseng namak adugi damakta tongana puthoga laibaja Pithibi mafam khudimak tadi anambana loi tawnagre adubu Manipur gi oina di kitang sothana lehore adu lehori ma mafam ado koina mention jaba haidar aduga Manipur sida laiba satra singja ek Pithibi gi mafam khudimak ta laiba satra singjinga thengnaba ngamnaba gi damakta koina lokhachaba wakhalni Lamdam asigi miyamna thabak thorom khudingmakta elected member ngaiduna laibagi mahutta angamba mateng pangbagi hainabi thamlasi haina Kevin PD loinana revenue gi minister Karam Siamna miyamda appeal tawkre haureibi ibudhau pakhangba thogal lufna sinduna haureibi da laiba ibudhau pakhangbagi sanglenda pangthokiba amaibi singi awat apasing gengsinbagi thoramda sarugyakhiba minister Karam Siamna makha taraduna ngasi Manipur khunai asida awat palaiba haibabu supnatagi matik chaba luchingba lairak taba asini masina achobo wathok ama oiraga praja singi pukningda pendaba pokhale haiki society da amaka wani se luching binaba sembinaba songbinaba onanaba matam khara kaithoga miyami ai phaba tawnanaba migi masing watpana maram oidana praja na cooperation pitabne se anda khoribi sina lesson oiraga adi akoi khangma yai maramdi horibi gumba adi mioi voter lising amani leba jaga sida yam khaba mioi bana paisa lising tara pibine value heta leba nati manga pibuna leba nati leijada bamagi su ai samaj ni su mathaba kam taropada rupa kuntra dorsu ai contribute to the ya na aur bi khunja gi manung dagi mioi samri ga marthuma koina thoraga sigi contribution piri se samaj de magi hingbagi adagi thab Miyangi thabakta sam yaninguri wakhalon phawrebase madugi khudong chabuni aina mayamda lawjani Haukiba chahigi December da Imphal gi Sangai Prog da laiba FCA Godown da matam kuina thabak suduna lakjaba sinmi singbu thabak suba changhandaba gi mayokta Kevin PD Labor Welfare Association na National Highway number 37 da satharakhiba matam kaktaba economic blockade numberam oiraga Jiribam gi laingang pokpi da panduna lairamba pot puba gari chama ka kuntra rom ngase Imphal gidamak Jiribam thadokre sathariba economic blockade asigi matangda Kevin PD Labor Welfare Association gi Jiribam branch ki general secretary Ais Dinana wafong kayam su fongdorakli Hi sir ngasi upung ni palom taba matamda Imphal East District ki Lamlai Police Station gi manung chanba saijang da bom ama pokhai kre thodok aduda miwei amata asok apan yaukhiba leite thodok thokpham da police ki kangbu changsinduna yangsin kre Moirangthem Lalit Kumar na iba upnaya Ziban Nitagi mainga lakta ngase haunabi matung inna achomba thoram amagal loinana release tawkre ngasi konung mamangda laiba MFDS ki mini auditorium da pangthokiba lairik phongbu ki thoram aduda DM College of Arts ki Manipuri Department ki faculty Dr.
Sarat Chandra Longjamba and Sanoi College Nambolgi Assistant Professor Dr. S. Santibala Manipur Culture gi Editor Motua Tomba Amadi the Young Women Health Organization gi President T.S. Santi Divina Thoromaduda Sarugyaki. Bangali mekta hanan len baleksi maite mekta mu ojiki angang naron singna kaina matam lenba adagi ngak changbada sumpana na bidamtaina amuk nongna ai sum banan nongnan adagi wahai wata kar semaga amuk nongna phongdok jabani Anoba Sahi 2020 gi oina Hairok Mandal BJP na puthokpa calendar amasung diary ngasi Hairok Kendro gi mihutsu oriba Manipur lainga ki Education Labor and Employment gi Minister Dr. Thoksom Radeshyam na hongnobi matung ina phongkre BJP Hairok Mandal na puthokliba ngasi phongkiba calendar amasung diary adu Hairok ki miyam da Minister Radeshyam na Hairok Assembly Constituency gi mihut oirakpa sahi ani makhai gi matam asida Assembly Constituency asigi damak paikhat kiba saukhat thaurangi thabak sing khanghan bada chauna mateng oiragani hairi loinana handak ta haidok kiba Government Higher Secondary School da lecturer oinana bagi damak recruitment da khalak laba Hairok Kendro gi candidate sing da su minister na diary amamam khudol tamki Thaubal District ki Texam da Lairiba Texam Girls Upper Primary School gi Mahiroi Singi School uniform yanthokpagi thoram ama school asida ngasi pangthokre loinana chehi gi leftana pangthokpago Mahei gi Lairembi Saraswati Puja gi thoram su pangthokre School Managing Committee na sinduna pangthokiba ngasi gi thoram school asigi class nursery den gina class 7 faub gi Mahiroi chamaga humdraga nithoida makhoi gi school gi uniform sing yanthokki Jirivam District asida Directorate of Education ACE ki makhada Jirivam Higher Secondary School na sinduna afaba talented laiba mahiroi singbu puthokna bagi pandamda satliba chahi 2020 January gi tang taraga manga dagi haukiba program ase Jirivam Government Higher Secondary School da mapung phana pangthoktuna lakli thoramasi lakliba February gi tang taraga ni thoi da readiness program pangthoklaga loisilagani hairi ngasi aroiba numita talent Search competition, debate competition, amasung dance competition pangthokre, aroibada song competition amasu pangthoke, thoramasigi matangda Ais Rajen Kumar Singh, teacher guide Samagra Siksana Fongdorokpada, government na fajaraba program sing asina yamna faba amasung masagi talent puthoktuna mahiroi singda yamna kanaba oigani loinana mari leinaba authority singna su asiguma program asi makha tana tohaningi haiki. IS official, MPS, MCS kaya na laga wangan di masina angang sida hindi kunsida yang mai pakpak kaya purkan hena program si kana ba do angang sida pangami hena su pangna bidam ko me site ki hini ngai bo kumsi andari Haukiba January gi tang taraga mapanda khudeng thabi check post da duty taguna lairamba taranithoi suba Assam Rifles ki personnel amana nupi police officer amabo more dagi halakpada detain tawduna thambata natana nupi oibagi haksang soktuna ikai khumnaba manghan bagi dama United NGO Mission Manipur Bisnupur District na Serol amada condemn tawrakli Hauzik Pawgamarak thana tenba break amatang laujari Admission open the Knowledge Home Boarding Cum Coaching Center. Foundation course for class 9 and 10 will start from 18 April 2020 and foundation course for 11 and 12 will start from 15 April 2020. Course highlights: small batches, conceptual based knowledge, chapter wise test, individual attention, regular feedback and parents teachers session, free personal counseling. For details please contact the Knowledge Home Boarding Cum Coaching Center, Hata New Chekon Road. Break matungda makhataba pau pizari disqualification gi matangda logi wangmada thabak tawroi court ki verdict ikai khumnabanna chatkani haina Forest and Environment Minister T.S. Syamkumar na fongdokre wafam asing asi tha asigi kungani pandagi leptana chatharakpa Manipur Catholic Youth Organization gi lupa fudong bagi humni chanba numita haikibani Catholic School Kansipurda pangthokiba thauramadu mahakna makha taraduna punna chawkhat minanaba hotnabada amaga khetnaba thamdana amatta oina nungsi sanabagi tangai fadaba lei haiki social media every day Syamkumar going disqualify very soon aduna ai khale disqualify dom tawleba
ai lan su lan lan da ne mo lan de su hai ge si I honor respects appreciate shopping court verdict on high court verdict ai lo ya politician ya to lan ta tau dia ba ji da hai to ko ya de mo for we matam pi de na what make up this is Amaromda Thauramadu Saruk Yakiba Manipur Catholic Youth Organization gi Director Reverend Jacob Chafauna Sahi Kunmanga Suraklaba Faubada Organization Asina Ban Blockade Amadi Atai Pamdaba Thodok Tokhanbagi Tabak Amafauba Taurakri Youth Singidamak Ing Tapa Santi Puraknanaba Honabada Organization Asina Asoba Thodang Lauduna Lakli Haiki. 45 parishes, we call it parishes. The big centers in the church are called parishes. And so we have 45 parishes and 7 mission centers. And so altogether we are here with a 54 centers, which means from every corner, from Moray to Paithol, from Thanglong to Chinjoroi, from east to west to east, all the entire youth of Manipur are gathered here today. Lamdamasida Wak Culture Tamduna, Nupi Nupa Thongmanan Laibang Amnanaba Amadi, Saidang Bagi Wakalon, Tadoktuna Iromdom Lepang Amnanaba Honaba Matam Oire Haina, Pasoi Kendrugi MLA AK Mirabaina Haikre, Wafamasingasi Disabled Welfare Development Association Asinduna, Marirak Suba Oina Tael Kongban, Mayay Laikaigi Tupo Grounda, Pangtokpa, Disabled Welfare and Development Program Gamari Lainana, Fongtokibani, Tauramaduda, Mahakna Maka Taraduna, Muiba Ama Oina Poktuna, Migi Mateng Toba Haibasi. Kwaidagi afaba tabakni lamdam asida masagi phibam sadre haina leiriba mioi singna normal ni haina leiriba mioi kaya dagi ahenba thabak kaya tawbonga mi haiba kaya rakhanna utkre wakal sonthadana hingbagi mahutta isa isana ngamliba makai mipan tangdana hingnba ngamnanaba thaunaga loinana thabak subagi hainabi thamduna lamdam asi chaukhatpa mipan tangdaba lamdam ama ohelasi haiki Koi mioi base, koi sustain tau na bagi wakalon si kara wat leba. Sumnagi puru belon na do satu oga tu bagi wakalon kanba. Atu kum bagi koi da wak culture se koi Manipur society da mangi bangasi. Mipan tang da balam da mama woi si ay bataragadi koi wak culture lay si. Natragadi ne koi ngasi adom koi mateng pangini na. Koi association to mayam na ju niraga mateng pangku taragadi ngasi dipirak paya eba hayeng pirak to matam da no ko ju ngasi ning bakai na ngangi du ne eba Thauramadu ko mari lainana samas asida hingliba disabled persons singi laktagi khangatlaba mioi khara amadi ISIB ga loinana hingliba mapuroiba laikhidraba nupi singda association gi maikai dagi achamba khudol pot sing piduna ikai khumnaba utkhi Entrepreneur ama oiba haibasi anobo wakalon puthok pachangi haina MSRLM gi State Mission Manager FI oiriba CS Khongsaina Fongdokre Nawat Manipur Regional Office ki Santhang Makhada People's Development Society na sinduna self help group singda lairiba nupi singi oiba Claude Carry Vex making haiba hiramda tha sigi taraga taretagi hoduna numit tara humdoini chupna New Second laiba People's Development Society da satharakiba Micro Enterprises Development Program loishinbaga mari lainana ngasi society gi office ta pangthokiba chamba thoramda saruk yakiba CS Khongsaina training loiduna sakta che phanglaba kayana maromdom lepsaba ngamna ba hotnabada natana atopa kayagi senmitlon phanghana ba hotnagadabani port ama puthokpa matamda miyam na pamba pot puthokna ba hotnagadabani haiki khangkraba tabaksu horoba marketing se yam suppose koi madeng pangge aduga training karigumba yam chawana liba kan ju koi contact doge aduga koi na product dakar mayam do karmai na toraga noina khangkraba heiraba po se mapung phana capacity nataga marketing se koi na yaba bakai koi na madeng pangani Apunba Manipur Matam Isai Kanglop Amik na Sinduna Taraga Taruklak Suba Batch of Amik 2019 ge Matam Isai Sangdam na bangasi Moirang Khom da Laiba Old Tumbuthong Rising Youth Organization Ground da Pangthokre Lamdam asigi district sing dagi competitor Taraga Mangana Sarugyariba Isai Sangdam na bagi Thoramasida Lamdam asigi Saknairaba Music Director K Santa G Hamsandra Amadi G Susandrana jury member Sing Oina Sarugyaki Thoromasiga Mari Lainana Amiki President Gipam Puriba Sagol Sem Tijendrana Hai Thainigi Ahal Laman Singna Tobiramba Matam Isai Singna Melodious Oiba Mayekta Hena
fazana belu laina launarami adubu ngasigi generation asida chakolakpagi matung inna matou tamba sina henjilaklaga afaba sing lobagi mahutta fattaba lambida sathaduna ahongba kaya laklabadi aikhogi society asida mangjaba oirakani amikna isai mayek singda lonyan sijinabagi mahutta aikhogi lon na mahut sinba amadi artist singda moral mangtharakadaba slang word sing sijinadanaba akhanaba thodang kaya laukhatli haiki slang words na singba yahundaba yari khoi akoi regional language se adi yam seng na harkanda akoi na hindi gi bangali gi mayek sing si akoi gi sei mayek tem yorme samna harkanda asa prem gaina si aurgadi sei heta phajaba adubu akoi gi lon de nataba aduna hujikti sumba hindi gi phajaba wahai oijaraga su akoi gi sei ji puthokpa matamda akoi na moi lon si mahuta aikhoigi lon sindoknaba yam kan honare hujikti adumai chanare manipuri film amtada manipuri film gi isai sing aduga music video tauri basida aikhoina sumba mayek akhoigi atop lon se so yahon jadre Taret Suba UGC Pay and Regulation 2018 Government College ki Oza Singh da su sana halu haiba demanda masing yamlaba Oza Kiana Saruk Yaduna ahumlak suba oina ngase Manipur College Imphal da wakat mifam sathakre Federation of Government College Teachers Association Fegokta Manipur gi lamjing makhada sathakhiba ngasi asigumba wakat mifam asiga chap manaba mifam hayeng MB College Imphal da su sathagani hairi Donate Blood Save Lives haiba moto gi makhada Ras Medicity amadi Blood Bank and Transfusion Unit Janim Sporong Part anina khusam naduna nongmagi oiba blood donation camp ama Ras Medicity Hospital da ngasi pangthokre camp aduda Ras Medicity gi staff amadi donor yauna miyoi chamaga taramanga na i lemna pikhe thorom aduga mari lainana Ras Medicity Chief Managing Director Haubizam Rajan Singh na Ras Medicity gi staff amadi donor kayana lemna piriba i sing asina ngasi gi society sida lairiba miyoi singna igi mathau tarakpa matamda khara makhaidi mateng pangba ngamlagani haiki voluntarily government ki lairiba natraga any authorized blood unit banks in loba makoina blood donation camp toraga blood storage toraga mayam da facilitate to provide to aduga khang akoina thiraga leidu so akoi side su voluntarily blood donation camp te toraga akoi samaj da society da tarkar le bakra da su koi side gi fill up to nam bagi wakhalon da koi tomina si ai wakhal sida toraga honorable nai da chai bujingi akoi blood donation camp sa pangtu aduna akoi ngasi gi members 115 gumba daina members list da lebuni ado hojibokti udaba male around 60 70 gumba koi leire ado atai se duty de leiba aduna makoi gi sida leibu kangu sina blood biram matungda rest or matungda hangraga makada duty le tawriba kangu sindo amuk shift change tawraga anu kampuna laga adoi tor bigadone Christian Education and Literature Department of Rongmei Naga Baptist Association RNBA na sinduna numit mangani chupna satharakhiba Sunday School Teachers Orientation Camp ngase Rongmei Naga Baptist Association Center Church Imphal da loinkre camp atuda ching amadi tamda laiba sir chamaga ohum dagi lakpa delegate chahum ga kontraga taruk lom henbana sharugyakhi Hauzik chathariba program ase aikoina soidana afaba angang semgatpa ngamgani makoi gi education da well qualified oiba khakna tana makoi gi moral natraga social sida kramaina afaba mioi ama puthokpa ngamgadage haibige maramda program ase chatharibani aduna lagriba uza makhaina chatlaga makoi masa masa gi church da programs loira matungda makoina semba angang makoido soidana afaba mi purak pangamgani haibagi asa se akoi tham jare hairaga masi program se pangthokpani akoi gi khunai semgatpa asida school da college da university da tamribagi larik khaktana afabu khunai semba ngamroi haibagi pandam masida ngasi RNBA Center Church Langol Tarung Imphal da lairiba church asida numit marini chupna pangthokpa Sunday School Teachers Orientation Camp asi chingi tamgi church kaya dagi more than 336 delegates na saruk yaki masigum loba orientation angangi tungda lakadaba mahrol singi
semgat sagat pada moral education aduga spiritual teaching kaya si tungda su lep tana akoina sigumba thorum asi paikhat pangam lagadi akoi tungi khunai adaga lakadar ba younger generation singi semgat sagat pada asigumba contribution si yamna maru oi haina organizers singnesu asigumla wakhan kya si phongduk chari paudam jari ba camera person sanjoy ga loinana blessing gang mai TOMTV news RNBS and Church Infal Tarung Imphal West ki Chingmairong da leiba lei Ingkhol da Leprosy Patient Welfare Society LEWS na sinduna ngasi anti leprosy numit palan thoram pangthokre leprosy laina na leikidaba mioi singi photo da haikat laikat tamba amadi recovery lakpa mioi singda achomba khudol pibana mapung oikiba thoram adu da sarugyakiba LWES ki secretary Budasandra Ahanthemna hai mamangda monotherapy torombana haksang soinyai bat natana laina asina naraba mioi kaya Lamakangda Punsi Kem Kiba Yaukidaban Nate Ngasidi multi treatment Torokpa Hoba Asina Adukimbati Kanaba Bibangam Lehaina Funduki National Health Mission ki Makhada District Health Society National Health Mission Thawal Amasung National Leprosy Eradication Program Thawal na Puna Sinduna Sparse Leprosy Awareness Campaign 2020 Amadi Anti Leprosy Fortnight 2020 Hogdokpagi Thoram ngasi Thoram adugi saruk ama oina Mahatma Gandhi ki mitamda laisu katuna amadi minute ani tumina leptuna ikai khumnabasu otke ngasi dagi horaga mathang tha February gi 16 fawba sathagadaba Anti Leprosy Fortnight 2020 campaign gi manungda Thawbal district ki PIC Nipan aduga Kaksing district ki PIC Mangada Gram Panchayat singda Health and Wellness Center singda School sing Maira Paibi amadi club sing the awareness ki program sing pangthokani adugi sum mathakta khongjom da laiba Diamond Radio da phoning program gi thoram su sandokani hairi Handak pangthokadoriba Autonomous District Council gi election asida saruk yagadaba candidate oiba J Khongsai Morena mahaki constituency manung channa More ward number 5 Muslim basti da lairabagi pankhai wangmada leiba mioi kaya da cheng hawai amadi blanket na chingba yanthokpagi thoram amangasi pangthokre Manipur Muslim Council More gi office da pangthokiba cheng hawai sing yanthokpagi thoram aduda J Khongsai na phongdokhibada Sahi kayagi mamangdagi More ward number 5 Muslim basti da lairiba praja miyamna election da thagat kiba mihut kayana ngasi fawba More ward number 5 Muslim basti asida lairiba khunja kayagi awaba mata uvidana lakli sahi kayagi laingak amadi mihut kayana praja singi awat apa ubidana lakpa du handaki Autonomous District Council gi election asida mahakpu member ama oina thagat piu amasung mahakna member ama oina karakpada mahakna laikai asigda angamba thakta saukat thorangi thabak sing suksoi soidana tawguni haina thoram aduda sarugya kiba miyamda thajaba pikhi hauji amuk sanabagi pau phongbigani Tha asigi tang kundagi hoduna numitarani chupna chatharakpa numitarani gi oiba self defense and martial art ki awareness ki loishinbagi thoram amangasi uripo kangsup rotlaiba samusang community hall da pangthokre awareness training program adu Mansuria Kung Fu International gi president Malai CE Stia amadi Thangjam Santi Kumar Singh vice president Mansuria International Kung Fu anigi meeting makada chathakibani ngasi loishinbagi thoram asida deputy chairman state planning board Sorokhaibam Rajen ICE Thea Sri L. Laujam Commandant 143 Battalion CRPF Herojit Ngangomba Corporator Ward number 27 Amadi Thangjam Santi Kumar na Dice member oina Langsin K Chief Guest Oikiba MLA Rajen na Lamdamasigi Sanaroi Amadi Hotnabakan Babu Thagatpa Pungning Thogatpa Wapum Kayamasu Fongdoki भारत लेरिबा पृथ्वी दे लेबा लेपाक सिंदगी तोंगान तोंगान बा लेपाक अमनी अदुगुंबा लेपाक नि हायदना अखोयगी मणिपुर से सना लेपाक मणिपुर रेदना हायरमी से अखोय चप चाबा अखोय दे लेरमिबा अखोयगी पोटेंशियल लइबा अखोयगी सिगुंबा मसाक मयाम सिना मणिपुर सना लेपाक नि हायबसे या हायरम बनेना हायनिंगे मरमदि कल्चर द येंगे अखोयगी कल्चर पृथ्वी दे लेरिबा करम लेपाक ना अखोयगी कल्चर बु नमथबा ngambagi अखोयगी लेरिबा जगोई इसै अखोयगी लेजरिबा अखोयगी कल्चर सिंग असे अखोय तोंगान अखोयगी कल्चर सिबु नम्ब ngamba लेपाक अमदगा सि बाउ अखोय थोलद्रिबनि
Moirang Multipurpose Higher Secondary School Grounda Amofa Academy Moirang na Sinduna Chathariba Marisuba Hemam Biro Amasung Hemam Brozen Memorial State Level Under 13 Football Tournament 2020 ki ngasigi nungtil sanakiba matchta ASWC Sagangna Fubala FC bu apiba matamgi manungda Panjin Taruk Anida Maichiba Pikre nungtil gi sanakiba anisuba matchta Kumbi FC na Sugnu FC bu apiba matamgi manungda Panjil Marisinoda Maichiba Pikre. Ngasidagi lakliba February tang ama fawba sathagadaba Khoirog Youth Club na sinduna pangthokpa kunsuba Annual Sports Meet 2020 Kangpokpi District ke manung chanalaiba Khoirog Dolang Khunauda Republican Party of India Athawale Manipur State President Amari North East ki oina General Secretary ki Thaupuriba Thaunauzam Mahesh Singh na Maira Sukhatuna Hogdokre Khoirog Dolang Khunogi Laikai Taret ki Sanaroi Singh na Tongan ba Makhalgi Nupa amasung nupi gi Masana Tarada Shanaba Hoki Annual Sports Meet aduga mari lainana TS Mahesh Singh na haikibada future ama SMC harabadi haugalakliba youth asina hiram khudingmakta lairik to oiro sports to oiro art to oiro youth asi semhogdaba yadabani maramadun aikhoigi laibak asigi ming puroktoribasi kananano aikhoigi youth asinani sports asisu yamna maru oiba amani laibak asigi mingchet kaya puraklibani haiki Ngasi nungtil phone kiba pause singda kari maru iba pau yor bege habdu mem punamu mieng taminasi Pandam India da su coronavirus na naba mioi ama thengnare malem gi oina coronavirus na sikiva mioi sama ga humudra yaukre street vendor gi wathok potfam fam da ngasi ga thana numitra doini sukre kongjang handre aikhoi bu drug yonba lamsat nai da bi oina uhanbi gano isai su thaknaba ensang napi yonbani kaithel iba sing wasima mi hata sena bani haiba Muhammad Said Fare numitarani gi thangta training camp hogdokre Kangla Pau Mahatma Gandhi laikidabagi Umudrani Thoisuba Ningsing Thorom Pangthokre Ayuk pung taraga minute yankai mapandagi Taramathoi fawba Siren Kongduna Miyamna awaba phongdokhe Itihasik oiba amada Assamda NDIB Cadre Lising amaga chatruk taramanga Rifle Chamaga Humudrani Pan Maru Lising Mariga Chanifan Ahum Grenade Taramariga Loinena Surrender Tokre Plan Togduna Thamlamba Bomb Pokai Kre Paugzel Coronavirus na siba missing Samaga Humudra Yokre India da su mahiroi ama confirm tawkre nupi ama gari na thomlambadagi sire wakan mi famfam duna warep kaya lokre idan tawduna mioi bagi punsi kallasi razen sarkar na tourist spot ama oina senggot piu mirol loislak pada maru iba pau amukah na pizari Manipur lengak sinduna ngasi zati gi mapa Mahatma Gandhi na laikidabagi chahi humdraga nithoi surapagi ningsing kumon palan thorom pangthokre Hingsa gi oiba thabak na mangjaba natana hiram amatada kanaba purakloi haina Manipur gi governor Nazma Heptullah na phongdokre Street vendor ima ivel kayana Thangal Bazar Alu Gali Lambida ngasisu akan bamongda irang hokre irang laksina naba street vendor ima nimfu humdoi city police na pungkhara phazilure aina tobuna fare khanba migi asoiba thiraga ta wang ngangbana khunai asida charang naba thokhan batan natna saukhat lamjenda maning halhale haina works minister Thongam Biswajit na phongdokre Boro lalhuluk marigi luchingba yauna lanmi lising amaga chatruka yankhai ga nithoi ngasi Assam laingakta khulai thadoktuna changjakhroi amadi India da ahanba oina nova coronavirus na naraba mahiroi ama ngasi Kerala da thengnare haina health ministry na confirm tawkhre
ngasigidamakta di Manipuri pau matang asida loijare miyeng tabiru punamakpo Arunbalana amuk hana kurumjari.